Lamjingba Khangabokna Chalaiba Eikhoigee Yumjao Haina Mingthonba Ahal Singgi Leifam Asina PAC WANGJING LAMDING KHUTSAMNADUNA NONGMAGI OIBA LEMNA LAYENGBAGI KEM AMA NGASI Khangabok Part 3 LAMDAIBUNG LEIBA Yumjao PANGTHOKKHRE Chief Medical Officer Thawalgi Miyeng Makhada Pangthokpa LEMNA LAYENGBAGI KEM aduda Dr. Anina Miyoi Chanirom Ana Layengkhibaga loinana Mathau taba hidak langthak sing amadi blood test singsu LEMNA fanganki Lamjingba founder Moirangtim Ingochana Fongdorakpada Yumjao asida leiba Ahal Singgi apambagi matung inna LEMNA LAYENGBAGI KEM asi ahanbo ina pangthokpani makhatanasu asiguma KEM asi tha amada ahumlak pangthoklagani loinena Lamjingbagi waithauda leiba branch asidasu asiguma KEM asi pangthoknabasu wakal thamli hairi